ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ NG ꯑꯅꯤꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯁꯝ ꯃꯔꯛꯁꯤꯒ ꯃꯁꯝꯁꯤꯁꯨ 정도. 체코도 야로네. 이씨, 오이마. 얘기 맞췄던. 맞췄던 얘기. 이씨. 나 버냐. Kali daw gano. Ish. Oima, sige diyang madali. Maya karle. Maya daw dori aga nga people ay bagi. Nungay ba gyan mentado. Pagi umi sulta na. Kaya mahita na ito pang. ꯏꯆꯥꯇꯣꯟꯁꯦ ꯁꯟꯗꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯟꯅ ꯁꯥꯟꯅꯔꯤꯌꯦ ꯀ꯭ꯔꯤꯀꯦꯠ ꯕꯣꯜ ꯇꯧꯔꯒ ꯕꯦꯠ ꯕꯣꯜ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯒ ꯑꯍꯥꯡꯕ ꯂꯝꯕꯤ ꯁꯥꯡꯅ ꯂꯩꯌꯦꯕ ꯃꯥꯡꯒꯣꯟꯗ ꯑꯗꯣ ꯀꯟꯅ ꯁꯥꯟꯅꯔꯤ ꯔꯨꯝꯗꯒꯤꯅ ꯑꯁꯥꯡꯕꯗꯣ ꯀꯟꯅ ꯁꯥꯟꯅꯔꯤ ꯀꯥꯟꯗꯨꯒ ꯃꯌꯥꯝꯕꯅ ꯑꯗꯨꯝ ꯅꯣꯛꯍꯜꯂꯤꯌꯦ ꯁꯤꯒ ꯍꯧꯗꯅ ꯑꯁꯤꯅ ꯆꯦꯟꯍꯟꯕ ꯅꯣꯛꯑ ꯆꯦꯟꯍꯟ ꯇꯧꯗꯅ ꯏꯆꯥꯇꯣꯟꯁꯦ ꯃꯀꯣꯛ ꯊꯦꯡꯗꯅ ꯃꯀꯣꯛꯁꯦ ꯀꯥꯏꯔꯦ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯆꯠꯂꯤꯅꯦ ꯌꯦꯡꯉꯨ ꯃꯀꯣꯛꯁꯦ ꯖꯧꯔ ꯌꯦꯡꯍꯜꯂꯛꯑꯒꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ NG ꯑꯅꯤꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯁꯝ ꯃꯔꯛꯁꯤꯒ ꯃꯁꯝꯁꯤꯁꯨ ꯔꯕꯔꯅ ꯐꯥꯔ ꯂꯩꯖꯔꯝꯃꯤꯅꯦꯕ ꯃꯁꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯩꯁꯦ ꯃꯃꯥꯒ ꯗꯨꯀꯥꯟꯗ ꯊꯕꯛ ꯑꯃ ꯇꯦꯂꯔ ꯑꯃꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯣꯏꯁꯟꯅ ꯂꯩꯌꯦ ꯁꯟꯗꯥꯒꯤ ꯂꯣꯏꯁꯟ ꯂꯩꯌꯦ ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ ꯁꯥꯟꯅꯔꯒ ꯑꯗꯨꯒ ꯄꯣꯛꯈꯥꯏꯌꯦꯅ ꯏꯅ ꯑꯣꯔꯣ ꯊꯣꯛꯇꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯗꯣ ꯈꯛꯈ꯭ꯔꯦꯕꯀꯣ ꯁꯤꯒ ꯑꯩ ꯈꯨꯠꯁꯦ ꯂꯧꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯄꯥꯏꯁꯜꯂꯦꯕꯀꯣ ꯌꯨꯝꯗꯒꯤ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯇꯩꯕ ꯃꯣꯂꯣꯝꯗꯣ ꯑꯃ ꯇꯩꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯃ ꯇꯩꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯗꯥꯏꯔꯦꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦꯕ ꯅꯨꯡꯁꯥꯡꯒꯁꯦ ꯁꯨꯃꯥꯏꯅ ꯆꯦꯜꯂ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯀꯩ ꯍꯥꯏꯅꯣ ꯃꯌꯥꯝꯕꯅ ꯇꯥꯟꯅꯕꯗꯣ ꯃꯥꯅ ꯅꯣꯛꯇꯅ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯅꯅꯦ ꯑꯗꯨꯝ ꯌꯦꯡꯅ ꯏꯃꯥꯡꯗ ꯊꯦꯡꯖꯜꯂꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯀꯥꯒꯤ ꯇꯥꯏꯜꯁ ꯃꯆꯦꯛ ꯇꯥꯏꯅꯕꯗꯨꯒ ꯑꯗꯣ ꯍꯧꯖꯤꯛ ꯃꯀꯣꯛꯁꯦ NG ꯑꯅꯤꯃꯨꯛ ꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯈꯛꯈ꯭ꯔꯦꯕꯀꯣ ꯃꯣꯂꯣꯝ ꯇꯩꯕꯗꯨꯒ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯁ꯭ꯇꯤꯆ ꯇꯧꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯂꯩꯌꯦ ꯑꯗꯣ ꯈꯪꯗꯦ nungay yung ito pa na haraw sana jeremy satuan may awagan oy na ito tingta kero Sorry. ko ka nga pala ꯑꯩꯗꯤ ꯀꯥꯔꯗꯤ ꯇꯣꯡꯉꯗꯤꯅꯦ ꯀꯣꯛꯁꯦ ꯉꯥꯎꯕꯅ ꯉꯥꯔꯕ ꯇꯤꯇꯤ ꯀꯥꯞꯇꯗꯤ ꯌꯥꯔꯣꯏ ꯃꯥꯗꯤ ꯑꯔꯨꯝꯗꯨ ꯍꯦꯛ ꯍꯧꯔꯒ ꯁꯥꯊꯤꯕꯅꯤꯅ ꯄꯦꯟꯀꯤꯂꯔ ꯀꯥꯞꯄꯛꯇꯗꯤ ꯑꯔꯨꯝ ꯍꯧꯔꯒꯗꯣꯏꯅꯤ ꯃꯃꯥ ꯇꯞꯅ ꯄꯥꯏꯒꯦ ꯅꯉꯣꯟꯗ ꯇꯞꯅ ꯉꯥꯊꯔꯤ ꯖꯥꯝꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦꯗ ꯀꯣꯛꯀ ꯉꯥꯎꯈꯠꯂꯦ ꯁꯣꯔꯒꯁꯦ ꯐꯨꯡꯒꯠꯂꯛꯑꯦꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯑꯁꯤꯒꯤ ꯖꯥꯝ ꯈꯨꯂꯩꯁꯤꯗꯕꯨ ꯀꯩꯅꯣ ꯇꯧꯔꯝꯃꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯕ꯭ꯂꯤꯗꯤꯡ ꯂꯦꯞꯇꯕ ꯀꯧꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯅꯣ ꯀꯌꯥꯝ ꯗꯦꯟꯖꯔ ꯑꯣꯏꯕ ꯀꯌꯥꯝ ꯔꯤꯁꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟꯗꯣ ꯌꯦꯡꯉꯨ ꯑꯗꯨꯒ ꯃꯥꯏꯗꯣ ꯄꯣꯛꯈꯥꯏꯔꯒ ꯏꯗꯣꯅꯦ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯛꯄꯗꯣ ꯁꯔꯖꯔꯤꯒꯤ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯔꯛꯄꯗꯣ ꯑꯗꯨꯅꯔ ꯀꯩꯅꯣ ꯈꯔꯗꯤ ꯂꯦꯞꯄ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯀ꯭ꯔꯤꯝꯗꯣ ꯈꯔ ꯄꯣꯛꯈꯤꯕꯗꯤ ꯏꯁꯦ ꯇꯞꯅ ꯈꯛꯇꯪ ꯊꯣꯛꯂꯛꯑꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯗꯤ ꯇꯧꯗꯣꯔꯤ ꯒꯥꯔꯤꯗ ꯆꯠꯂꯤ ꯒꯥꯔꯤꯅ ꯖꯥꯝ ꯂꯩ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯆꯥꯄꯣꯠꯅ ꯊꯣꯡꯕ ꯃꯇꯝꯗ
ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯃꯈꯛꯇꯣ ꯆꯤꯆꯦ ꯑꯃꯈꯛꯇꯣ ꯃꯅꯤꯄꯨꯔꯒꯤ ꯃꯥ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕꯗꯩ ꯃꯄꯥ ꯃꯅꯥꯛꯇ ꯐꯝꯅꯤꯡꯉꯦ ꯐꯝꯅꯤꯡꯉꯦ ꯌꯥꯝꯅ ꯈꯔ ꯊꯥꯡꯒꯠꯂꯦ ꯑꯗꯣ ꯃꯥ ꯐꯝꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨ ꯆꯤꯆꯦꯗꯣ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯗꯨꯒ ꯃꯥ ꯏꯁꯇꯥꯐꯀ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯇꯧꯗꯅꯀꯣ ꯑꯗꯣ ꯃꯥꯅ ꯇꯧꯔꯀꯥꯟꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯦꯕ ꯑꯗꯣ ꯃꯥꯅ ꯏꯚꯤꯅꯤꯡꯒꯤ ꯏꯁꯇꯥꯐꯇꯤ ꯅꯪꯉꯔꯣꯏ ꯄꯨꯡ 9 ꯐꯥꯎꯇꯅꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯏꯁꯇꯥꯐꯇꯨꯅ ꯄꯨꯡ 9 ꯑꯃꯨꯛ ꯃꯣꯏꯗꯒꯤ ꯍꯧꯗꯣꯛꯄꯗꯨꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒꯦꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯒꯤ ꯍꯥꯏꯖꯕꯩ ꯋꯥꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯩꯇꯕ ꯇꯥꯔꯗꯤꯅꯦ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯌꯦꯡꯒꯦ ꯍꯥꯏꯕꯗ ꯌꯦꯡꯕ ꯉꯝꯗꯦꯕ ꯌꯦꯡꯕ ꯉꯝꯗꯦ ꯂꯥꯏꯅ ꯒꯦꯠ ꯆꯪꯕꯗꯒꯤ ꯍꯧꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯂꯣꯏꯅ ꯃꯤꯅ ꯄꯤꯛ ꯊꯟꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤꯁꯤꯒ ꯄ꯭ꯔꯥꯏꯚꯦꯠ ꯆꯠꯂꯒꯗꯤꯅꯦ ꯄ꯭ꯔꯥꯏꯚꯦꯠꯇ ꯗꯣꯛꯇꯔ ꯂꯩꯔꯝꯃꯔꯣꯏꯕ ꯄ꯭ꯔꯥꯏꯚꯦꯠꯇ ꯗꯣꯛꯇꯔ ꯂꯩꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯃꯅꯤ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯅ ꯑꯉꯥꯡꯒꯤꯗ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤꯅꯀꯣ ꯑꯗꯩ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯌꯦꯡꯊꯕ ꯈꯣꯠꯇꯕ ꯍꯤꯗꯥꯛ ꯄꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯅꯤꯡꯉꯦꯕ ꯖꯥꯡ ꯇꯧꯍꯟꯅꯤꯡꯉꯦ गाड़ी ला नहीं अब ना कौन नहीं Maya kathole मैम ꯍꯧꯖꯨꯝꯗ ꯍꯜꯂꯛꯑꯦ ꯁꯤꯂꯥꯏ ꯑꯅꯤ ꯈꯣꯠꯂꯛꯑꯦꯕꯀꯣ ꯁꯤꯂꯥꯏ ꯑꯅꯤ ꯈꯣꯠꯂꯛꯑꯦ ꯑꯗꯩ ꯃꯥ ꯅꯥꯅ ꯊꯣꯛꯂꯛꯑꯒ ꯇꯨꯝꯊꯔꯦꯕꯀꯣ ꯅꯥꯔ ꯃꯥꯅ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯃꯥ ꯑꯅꯥꯕꯗꯣ ꯈꯥꯡꯕꯗ ꯃꯈꯨꯠ ꯃꯈꯣꯡꯁꯤ ꯐꯥꯔꯒ ꯃꯀꯣꯛꯁꯤꯁꯨ ꯅꯝꯁꯜꯂꯒ ꯇꯧꯔꯒ ꯗꯣꯛꯇꯔꯒ ꯑꯩꯈꯣꯏ ꯃꯤ 3-4 ꯆꯪꯉꯒ ꯇꯧꯔꯒ ꯈꯣꯠꯂꯤꯅꯦꯕꯀꯣ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯅꯤꯅ ꯁꯤꯂꯥꯏꯗꯣ ꯈꯣꯠꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯀꯥꯊꯣꯛꯇꯅ ꯂꯩꯕꯗꯨꯒ ꯑꯗꯨ ꯈꯣꯠꯂꯤꯅꯦ ꯑꯗꯣ ꯃꯥ ꯐꯥꯅ ꯈꯣꯠꯅꯕꯗ ꯏꯁꯥꯒ ꯇꯞ ꯇꯥꯔꯦ ꯃꯥꯒꯤ ꯌꯥꯝ ꯅꯥꯔꯦ ꯌꯥꯝ ꯀꯞꯈ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯇꯤꯇꯤ ꯊꯤꯜꯂꯒ ꯍꯤꯗꯥꯛ ꯄꯤꯔꯒ ꯂꯥꯛꯑꯦꯕꯀꯣ ꯌꯨꯝꯗ ꯑꯗꯣ ꯄꯦꯟ ꯀꯤꯂꯔ ꯑꯗꯩꯗꯤ ꯑꯔꯨꯝ ꯍꯧꯔꯛꯇꯅꯕ ꯑꯗꯨ ꯊꯥꯒꯗꯕꯗꯣ ꯃꯥꯁꯦ ꯇꯨꯝꯊꯔꯦꯕꯀꯣ ꯇꯨꯝꯊꯔꯕꯅꯤꯅ ꯍꯤꯗꯥꯛꯁꯤꯡꯁꯤ ꯆꯥꯔꯒ ꯊꯥꯎ ꯍꯥꯏꯕ ꯍꯤꯗꯥꯛ ꯉꯥꯛꯇꯅꯦꯕꯀꯣ ꯌꯨꯝ ꯆꯠꯂꯒ ꯄꯤꯖꯔꯁꯨ ꯄꯤꯖꯗ꯭ꯔꯁꯨ ꯍꯤꯗꯥꯛꯇꯤ ꯊꯥꯖꯤꯜꯂꯨꯔꯅꯦꯕꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯤꯖꯗ꯭ꯔꯁꯨ ꯊꯥꯖꯤꯜꯂꯨꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯅꯥꯅꯤꯅ ꯑꯗꯣ 3 days ꯂꯩꯔꯒ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯅꯤ ꯍꯥꯏꯔꯛꯑꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯁꯥꯟꯅꯖꯈ꯭ꯔꯕ ꯂꯦꯡꯈ꯭ꯔꯕ ꯏꯆꯥꯅꯤꯄꯥꯗ ꯁꯨꯃꯥꯏꯅ ꯇꯧ ꯅꯥꯃꯜꯂ ꯃꯥꯜꯂꯦ ꯃꯥꯁꯦ ꯑꯗꯣ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯁꯤꯂꯥꯏ ꯁꯠꯇꯣꯏꯅꯦꯕ ꯁꯤꯗꯅꯤ ꯃꯌꯥꯝ ꯑꯉꯥꯡ ꯑꯄꯤꯛꯄ ꯂꯩꯕꯒꯤ ꯀꯣꯛꯀ ꯁꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯪꯗꯦ ꯑꯩ ꯑꯍꯟ ꯑꯩꯒꯤ ꯑꯉꯥꯡ ꯑꯍꯟꯗꯨꯁꯨ ꯑꯔꯨꯝ ꯍꯧꯔꯦ ꯍꯦꯟꯊꯣꯏꯀꯥꯟꯗꯁꯨ ꯑꯔꯨꯝ ꯍꯧꯔꯦ ꯉꯔꯥꯡꯗꯒꯤ यहाँ से निकल जाना है ꯃꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯗꯣꯔꯤꯕ ꯈꯪꯗ꯭ꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯁꯨ ꯑꯣꯏꯃꯟꯈꯔꯦ ꯑꯩꯒꯤ ꯑꯉꯥꯡ ꯑꯅꯤꯈꯛ ꯌꯥꯎꯖꯕꯁꯦ ꯑꯍꯟꯗꯨꯕꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯆꯥꯎꯖꯔꯦ ꯉꯝꯖꯔꯛꯑꯕꯅꯤꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯄꯤꯛꯄꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯔꯨꯝ ꯍꯧꯔꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯅ ꯑꯔꯨꯝ ꯍꯧꯔꯗꯤ ꯑꯃꯨꯛ ꯑꯗꯨꯝ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯑꯔꯨꯝ ꯍꯧꯕꯁꯦ ꯃꯥꯏꯅ ꯁꯥꯊꯤ
ꯑꯩꯈꯣꯏꯅ ꯍꯧꯕꯁꯤꯅ ꯃꯥ ꯆꯥꯎꯕ ꯉꯥꯏꯕꯁꯤ ꯌꯥꯝ ꯋꯥꯔꯦꯗ ꯃꯤꯒꯤꯗꯤ ꯃꯤ ꯑꯉꯥꯡꯁꯤꯡꯗꯤ ꯀꯩꯁꯨꯝ ꯇꯧꯅꯗꯦ ꯑꯗꯨꯝ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯂꯩꯅꯤꯡꯉꯤ ꯑꯉꯥꯡꯁꯤꯡ ꯀꯩꯁꯨꯝ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤꯅ ꯉꯥꯜꯂꯦꯒ ꯑꯃꯨꯛ ꯋꯥꯏ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦ ꯐ꯭ꯔꯤ ꯑꯣꯏꯅꯅꯦ ꯂꯩꯐꯝ ꯈꯪꯗꯦꯕꯀꯣ ꯃꯤꯅ ꯄꯥꯎ ꯅꯣꯛꯅꯕ ꯌꯥꯎꯔꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯀꯣꯆꯤꯡ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅ ꯀꯩꯗꯧꯗꯣꯔꯤꯀꯣ ꯃꯇꯥꯡ ꯃꯇꯥꯡꯅꯤꯅ ꯉꯝꯅꯕ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯑꯗꯨꯝ ꯍꯣꯠꯅꯕ ꯇꯥꯔꯦ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯅꯣꯡꯉꯥꯟꯕꯒ ꯄꯨꯡ 12 ꯕꯥꯔꯣ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯅꯨꯃꯤꯠ 5ꯅꯤꯗ ꯁꯤꯂꯥꯏ ꯆꯠꯀꯗꯕꯅꯤ ꯑꯗꯣ 5ꯅꯤꯗ ꯗ꯭ꯔꯦꯁꯤꯡ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯣꯁꯄꯤꯇꯥꯜ ꯍꯜꯂꯛꯑꯒ ꯅꯨꯡꯗꯥꯡ ꯄꯨꯡ 1, 2 ꯑꯍꯤꯡꯒꯤ ꯁ꯭ꯋꯥꯏꯗ ꯃꯥꯅ ꯃꯈꯨꯠꯁꯦ ꯍꯥꯀꯠꯆꯕ ꯀꯔꯤꯕꯣꯏ ꯅꯥꯏꯅ ꯍꯣꯠꯇꯣꯛꯇꯅ ꯃꯥꯅ ꯁꯤꯂꯥꯏꯁꯦ ꯃꯇꯣꯝꯇ ꯁꯠꯇꯣꯛꯈ꯭ꯔꯦꯕꯀꯣ ꯃꯣꯏ ꯑꯗꯩ ꯈꯔ ꯁꯤꯂꯥꯏꯗꯣ ꯈꯔ ꯃꯑꯣꯡ ꯆꯥꯗꯅ ꯄꯨꯟꯕꯤꯔꯛꯑꯕ ꯈꯪꯗꯦ ꯐꯖꯅꯗꯤ ꯄꯨꯜꯂꯛꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯗ꯭ꯔꯦꯁꯤꯡꯗꯤ ꯃꯣꯏ ꯈꯔ ꯋꯥꯠꯂꯦꯕ ꯇꯧꯔꯛꯄ ꯑꯗꯨꯃ ꯁꯠꯇꯣꯛꯈꯤꯗꯅ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯁꯤꯂꯥꯏ ꯐꯣꯠꯀꯅꯦꯅ ꯊꯨꯀꯠꯇꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯁꯤꯂꯥꯏꯗꯤ ꯐꯣꯠꯇ꯭ꯔꯦ ꯁꯤꯒ ꯂꯥꯛꯑꯒ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯃꯥ ꯇꯥꯏꯁꯟꯅꯔꯒꯈꯔ ꯀꯪꯁꯜꯂꯦ ꯑꯗꯨꯅ ꯁꯤꯂꯥꯏꯁꯦ ꯐꯣꯠꯂꯔꯣꯏ ꯁꯤ ꯅꯥꯗꯅꯕ ꯍꯥꯏꯅꯗꯣ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯒ ꯊꯥꯔꯛꯑꯦꯕꯀꯣ ꯅꯦꯛꯁ ꯗꯦꯁꯤꯒ ꯑꯃꯨꯛ ꯍꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯃꯥ ꯑꯣꯏꯕꯁꯦ ꯌꯥꯝ ꯋꯥꯔꯝꯃꯤꯀꯣ